पाउचेद युमफम ओइबा मर ओइबा पाउ खरा अपडेट तौजरी ड्रग कोनना नट्रगना ड्रग मरी लैनना फाबा मियोय खुदिंगमक सही अमदगी अनि फाव जेल द थमलागनी सेम मिनिस्टर मणिपुर ड्रग कोनना नट्रगना ड्रग मरी लैनना फाबा मियोय खुदिंगमक प्रिवेंशन ऑफ illicit trafficking in NDPS की मखादा सही अमदगी अनि फाव जेल द थमलागनी आइना सेम मिनिस्टर नोंथुम बेरेन सिंह न फोंगतोखरे ngasi CM Secretariat the Imphal East District Police amadi Kaksing Police na fagat kiba yamlaba drug sing pamisi kiba mang da pothok ladun makata na ai kiba da hauju phawu da ek asigi makata miyon manga jel la thajin khre lamda masida hauju drug ki oirik ba phiba masi mi pai ngai oire hau kiba sahi manga asida war on drug ki makata fana kan lamdam asida ge drug muthana da bakon tun lak pani handak nau da lengak sem ba loina second war on drug asi akan bomong da sangsin gani state asida lairiba tongan tongan ba Police station amadi outwashing the matik sabak khuchu hulai thamduna drug mayok da thabak paikat kani sangsilaba thabak asida drug kamari leithana thabak tawri basingna thamoi sengna thabak tawbiu sakmai yengbiganu lona jati aiba khongpam da athamak thabak tawbiu haige Chief Minister na makha taraduna Health Department ki matungi lamdam asida yumpan ba kui driven ha ke angang kanship waiba ngamdabadagi IVR ki mateng lawre masi jamna mi pai ngai ni forbasibu kana gumba khara drug ki effect senta dunu muthan na ba hona fra haige Status ki singi mafum kya da singmai sing kokthuk tu popi plantation tawriwa si ki mafum sing kangduk tu masi bum butat na ba thawrang paikat pahore tangai fadrawa di Assam Rifles amadi Central Forcing sin nagane drug carver nataba ato fahing na ba gilambi yamna lai drug carver tawriwa sing kodak ta surrender tawbiyo natrawadi logi oiwa tabak sing paikala kane sahi ama ani asida lamdam asida gi drug maru fang na muthat na ba miyam pun horamina se ogilamadi jas sing nasu akival itana tabak tawbiyo aike Imphal East District ki una yamlaba drug singa dungarang nung tilpung ang makarom taba madamda handak da tha asigi kulumdoi da siang kiba anti narcotics task force amadi Imphal East DCO ge afun vate mamana kergaw awang lekai da leiba drug carbar tawbani haiba MD Mojibur Rahman Alai Samir sahini fuga mathoi afok MD Nasat Modin gi yumda thiba humbagi tabak satabada yamlaba drug singa tu phagat pangam khibane atopa pau amadana Aditya Nath for UP ki Chief Minister oina wasak lobu ki thorm yauna na Chief Minister Birel Imfan thado khre anda Uttar Pradesh ta bang thu ki assembly mikal da BJP na full majority fangki ba loina na BJP ge hana ki Chief Minister Aditya Nath for ngarang BJP ge legislature party ki lusing bu oina khan ki ba loina na ngase Chief Minister oina wasak lobu tore Zogi Aditya Nath for UP ki Chief Minister oina wasak lobu ki thorm ase yauna na ba ki tamak ta Manipur ki Chief Minister N Biren Hausuk sa thariwa Assembly budget session ase ngase yarum lapa matung da ayupung tara makharum tabada akan charter flight mada UP ki konung oriba Lucknow gi ramak Imphal thadokhe Chief Minister ki khongsat ase da khurai kendra ki BJP ki MLA Susintro CM ki secretary Geoffrey PRO to CM amade PSO to CM na singba singsu loina ge loina na Aditya Nath fo ngasi UP ki Chief Minister oiba gi wasak loba gi tharum yauraba matung da ngasi numitang pung tara ga mathoi minute kunthra manga da mak tong kiwa charter flight atumak da Imphal da amuk halakani haire makatarakba atopa pau amadana mioi nifan bo hingna mai tharaka hat kiwa Bengal gi hingsa gi thautok CBI ba thijana ba high court na jathang tawgre hauki bale bak pufun mitta West Bengal gi Birbhum da mioi nifan bo hingna mai tharaka hat kiba gi tamthira ba thautok po CBI da sinana ba Kolkata high court order tawgre high court gi order asi thautok asi bo thijana ba Central Agency da sinaba gi wafam Mamta Banerjee gi lekana yading hai charak to oire hauji thautok asi gi matang da Bengal government sem kiba special investigation team amana thijana na bagi thabak sa tharibane adaba case asi hauji te CBI sindaraba maram na makoina makata na thijin kadawre Kolkata High Court ki Chief Justice Prakash Srivastava amadi Justice R Bharadwaj Jawad Division Bench aduna CBI da makoi gi progress report adu April ki tharita lankhalak na basu khanan khe thautok asi gi matang ta Mamta gi ruling party amadi opposition ki party su oiriba BJP ga akan bumungda amaga amaga honna bagi thabak su satharibane Mamta Banerjee da phangdo kibada thautok asida senior visna surrender tawdrabadi akan bumungda makoi ba thiba humbagi thabak sathagani haige thautok asi bo wali decides tawna da honai haina su opposition party da magna maral sege ningsing bajai thautok asi hauki balai ba pupun mit state asige Rampur hat town ki manakta laiba bogtui khunggang da miyam da jum amabo mafanda ki thonglon sidna mai thaba da ki thokibane mai thaba ki thautok adu jum adu da leivan fi taruk amasong anghangani punna mioi nifan se kibane thautok asi Trinamool Congress ki mioi ama petrol bomb edek da hat ki bagi laman kumbani aina khanari bane atopa editorial gi kalam amadana pochai gi mamal atia yaure iram da masida leiriba miyam na no da sang da ba ya da ba polam sing ma balase
Atia jawre masi fawada tumin mana thokpa maung da leiba oi lenga ki maige de kisu hanna yengba ude leiriba leba kasigi CSO singsu adubak tumin leiba oi masida wari basi lairba nomagi sura nomlagi hingjaba miyoi jingdi wafana bakukta makut hafa yaunare lairba nomagi su nomlagi hingjaba miyoi kya dadi masa masugi bu khangadra nomagi sara ani gi bu honagadra awabada awaba polum pudun leiba kongaine posagi mamal tangriba asigi maru maram am haiba taragadi Manipur da sinar siang hawai thau thum dagi hauraga tai polam punabak mafalam dagi pusilakpa ngaktani polam singasi pusilakpa transport ki charge yamna wange masi transport ki damak sinari gari ki thau su asuki madik tangkre thau ki mamal wangliba makai pochai ki mamal hantarakani haibasi thasade thau ki mamal hantan ba haibasi lenga ki mathaune masida lenga na khang na laisin ba haibasi chumdabane miyam na piwa sakti na lenga siam ribani aduna lenga na miyam ki damak khanba haibasi yamna mak tangai fadabane Saukut faleva water fada faleva kamu hen bahaya basi lenga ki mathau ne. Hausik ising fawar lei tu na jumthong kuting sinari. Hausik khara fariba aibu mai dangai re. Manipur da lei riba miyam ayam bana awa bangak tane. Nuaiva water fada ni hingliba asi miyoi kuso khara tane. Masih handa ki NPR na lusing ba BJP lenga kasina amuktang biyang sangbi tu na henggal leva. Thau ki mamal cooking gas ki mamal asi hantan tu na tumumata. Jumthong kuting da sinari ba folam sing ki mamal su hantan tu na nuaiva. Mana ba kunai ama furak na ba hona se. Masih tahu taruh loidra haibatu yang pentai. COVID laisat kemari dengan thamlamba disaster management act atu lauthokre. Leba kasida nongma ki COVID-19 ki fibam asi phagalak tuna laisat asina positive oiba. Miyosing atu ki matik masing andarak padagi containment measures ki damakta Ministry of Home Affairs ki makada National Disaster Authority na thamlamba disaster management act atu lauthokre. Laukolak liba khongthang asi COVID-19 laisat ki fibam asi yamna phagalak padagi Home Ministry na lauthok na ba warib laukibane. Adumak oina miyam na face mask upa amadi social distancing ang nasat padi adumak sa nakikani aire. Hausu leba kasida COVID-19 ki fibam pagalakpa amadi lengak na laina asi laina theng na bangam gadava maram na disaster management egasi sanabaki mathok tarak tabani aire. Nopi ani kani keji amaga kona no fare. Ngarang nung tilpung minute tara mangarum taba matamda Imphal East District Police ki SP Empradi ki miyak makada. Narcotic Cell Imphal East Inspector KS Dev Kumar Singh na lusingba Police team amana nafi policing jauna Young Athletic Development Association yadaga kusam na dona. Suasanpur district ki manung chanba mantap. Laigai ki mafam amata ki nafi ani kani kezi amaga kona na fare ana police ki pau amana haire. Pau se ki matungin adi Suasanpur ge mantap laigai area tanda drug putok fusin tau gotore aba ki pau ama phang padagi. Narcotic Cell Imphal East District ki fijam setpa police team amana mafam atu dangai duna lairaga. Nafi anu aduna kezi Kani kezi ama futun lakpa matam da fabani aire. Kani ko kona na fara vanafi ani adudi Suasanpur district ki mayang veng dagi Mr. Hoinu jau sahikun kataret mafuroiba menthang jau LS thangpoi jau amade. Mistress ngailun jau sahikun kataret mafuroiba asong kom kawe. Nafi ani asina sinaba number yautaba TVS and trok gari masa ama mobile phone sing basu phagat pangamle. Makoina tolakwa gari atu dagi kani kezi ani adu fangbagam khibani aire. Faraba polam sing atu galuidan napi ani ase Suasanpur police station ki osida khosin nakre loina makoi ki mathakta ain ko iba thabak lokot na makata na thijin umjin ba aure aire Messi na Argentina da mahake aroiba game sana bajai Lionel Scaloni star forward amadi hanagi Barcelona ki captain Lionel Messi na home crowd sing ki mabangda sanaba aroiba game oina Venezuela ga sanar bayai han Argentina ki head coach Lionel Scaloni na fangdokre Mana makata na hai Messi na masaki maray wakta mahaki miyam galoy na sana bagi kudong jaba adu lay sungsuy na mafam asida ikoy na aroy fa mes sana rabayay loy na mahak na kwait agi fa maung da abadi tung da hiya na fagat po way pawa yava asa galoy na Argentina da nung sina kay na rasi ay bayaragane Messi na Monaco gi mayok da sana ki PSG gi score da flu na maram oito ni yaw kita pa matung da Venezuela ga sana gadori va mes asisu yaw roy ay na thasana ki bane Ada mukba national team captain asina saigula sida Argentina ki team match singkalo ina normal way na trend tau ki bagalo ina team sit atu di yawa han ba mingsing ki manung da Messi su am oira gani haike ningsing ba ya pade sahi asige aroi ba sarukta Qatar pang thoka doriba kumza lising ani ko ni thoi FIFA World Cup ki qualify oi kraba Argentina na magoi ge aroi ba qualify sing oina Venezuela amadi Ecuador ga sana ragani aroi ba content sing asige mar oi ba pau khara asige pau dam jariba Manipur Local News YouTube channel amadi Facebook page asidagi yang biri punamuk pathagajari channel asana domda kanana badi subscribe tawi dribesuna subscribe tawi romoloina like and share tawu sukawi kanu punamuk po amakana thagajari